ꯀꯨꯝꯖꯤ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯜꯂꯦ ꯃꯊꯦꯜ ꯃꯌꯥꯝ ꯄꯥꯟꯒ ꯌꯦꯟꯒ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯁꯤ ꯂꯩ ꯑꯗꯨꯒ ꯌꯥꯝ ꯐꯖꯩ ꯉꯁꯤ ꯍꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯇꯦꯁꯇꯪ ꯌꯦꯡꯉꯤ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯑꯣꯛ ꯊꯣꯡꯕ ꯆꯥ ꯁꯔꯨꯛꯇꯤ ꯁꯤ ꯆꯥꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯨ ꯆꯥꯔ ꯈꯪꯉꯅꯤ ꯃꯌꯥꯝ ꯄꯥꯟꯁꯦ ꯍꯧꯕꯗ ꯊꯥꯎ ꯉꯧꯕꯗ ꯄꯥꯟꯁꯦ ꯍꯥꯟꯅ ꯍꯥꯞꯆꯔꯒ ꯑꯗꯨꯝ ꯑꯣꯜꯂꯒ ꯑꯗꯨꯝ ꯌꯦꯡ ꯍꯥꯞꯃꯤꯟꯅꯈꯤꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦꯕ ꯍꯥꯏꯕꯗꯤ ꯏꯔꯥꯡꯅꯒ ꯇꯧꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯀꯩ ꯆꯤꯟꯕ ꯄꯩꯈꯥ ꯂꯣꯏꯗ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯐꯕꯁꯨ ꯑꯣꯏꯕ ꯁꯟꯗꯦꯁꯨ ꯑꯣꯏꯕ ꯑꯗꯣ ꯑꯗꯨꯗꯒꯤ ꯊꯕꯛꯇꯣ ꯑꯌꯨꯛ ꯉꯟꯇꯥ ꯇꯧꯊꯣꯛꯑꯒ ꯍꯜꯂꯛꯑꯒ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯍꯤ ꯁꯤꯜꯂꯦ ꯃꯌꯥꯝ ꯃꯍꯤ ꯁꯤꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤꯗꯣ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯑꯩꯈꯣꯏ ꯀꯥꯏꯗ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯒꯦ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯁꯤꯅ ꯁꯤꯡꯖꯨ ꯂꯩꯔꯦ ꯍꯋꯥꯏꯅꯦ ꯁꯂꯥꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯦꯠꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯈꯣꯡ ꯌꯥꯎꯔ ꯋꯤꯟ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤ ꯃꯣꯏ ꯂꯦꯞꯄꯅꯦ ꯑꯗꯣ ꯑꯩꯗꯤ ꯋꯥꯕꯩ ꯂꯩꯍꯧꯔꯦꯕ ꯑꯗꯣ ꯈꯨꯠꯁꯨ ꯅꯥꯕꯁꯤꯗ ꯅꯍꯥꯟ ꯐꯧ ꯈꯥꯏꯕ ꯍꯥꯏꯇꯥꯔꯦ ꯐꯧ ꯈꯥꯏꯕꯁꯤꯗ ꯁꯨꯃꯥꯡ ꯁꯋꯥꯏꯔꯛꯄꯁꯦ ꯃꯄꯥꯟꯗꯨ ꯅꯝꯕꯅꯦ ꯃꯄꯥꯟꯁꯦ ꯃꯩꯗꯣ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯩ ꯂꯥꯛꯅꯕ ꯕꯦꯇ꯭ꯔꯤ ꯂꯩꯈꯤꯕꯗꯣ ꯑꯣꯟꯂꯥꯏꯟꯁꯦ ꯀꯛꯄꯗꯣ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯥꯏꯛꯇꯤ ꯂꯥꯛꯅꯤ ꯍꯥꯏꯕꯗꯣ ꯃꯥꯏꯛꯇꯣ ꯂꯥꯛꯄꯗꯣ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯑꯗꯨꯋꯥꯏ ꯂꯥꯛꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯪ ꯇꯧꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕꯁꯤꯕꯤꯅ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯌꯥꯝ ꯍꯧꯅ ꯇꯧꯔꯁꯦ ꯁꯤꯅ ꯈꯔ ꯏꯪꯉꯦ ꯃꯅꯨꯡꯗꯗꯤ ꯄꯨꯔꯥ ꯁꯥꯗꯣꯏꯅꯦꯕ ꯑꯗꯣ ꯄꯤꯊꯔꯁꯦ ꯃꯌꯥꯝ ꯃꯍꯥꯎ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯆꯥꯀꯥꯟ ꯈꯪꯅꯤ ꯑꯩ ꯁꯣꯏ ꯈꯗ꯭ꯔꯦ ꯋꯥꯎ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯄꯥꯟ ꯇꯤꯜꯂꯣ ꯄꯨꯝ ꯊꯥꯛꯄ ꯃꯦꯝ ꯀꯩꯅꯣ ꯁꯥ ꯌꯥꯗꯦꯕ ꯃꯄꯥꯟꯗ ꯇꯧꯕꯅꯤꯅ ꯈꯔ ꯂꯥꯡꯉꯅꯤ ꯃꯤ ꯆꯠꯊꯣꯛ ꯈꯔ ꯇꯥꯔꯅꯤ ꯍꯥꯎꯋꯦ ꯁꯤ ꯐꯖꯅ ꯃꯇꯨꯝ ꯆꯥꯛ ꯀꯨꯏꯔꯦ ꯌꯦꯟ ꯊꯣꯡꯕꯒꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯅꯥꯎꯕꯗ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯅꯍꯥꯟꯒꯗꯤ ꯇꯣꯛꯏꯕ ꯃꯨꯛꯕꯥꯡ ꯊꯣꯡꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯁꯦꯡꯕꯗꯤ ꯍꯥꯃꯦꯡ ꯊꯣꯡꯉ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯨꯕꯗꯣ ꯅꯪꯗ꯭ꯔꯕꯗꯣ ꯑꯩꯈꯣꯏꯁꯦ ꯌꯦꯟꯒ ꯄꯥꯡꯒ ꯊꯣꯡꯉ ꯆꯥꯁꯤꯅ ꯑꯩꯈꯣꯏ ꯀꯥꯟ ꯍꯥꯏꯕ ꯀꯨꯏꯔꯕꯗꯣ ꯌꯦꯟ ꯁꯥꯔꯦ ꯉꯁꯤꯁꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯊꯥꯖꯗꯕꯅꯤ ꯆꯥꯔ ꯌꯦꯡꯉꯨꯀꯣ ꯄꯥꯟꯒꯅꯤ ꯌꯥꯝ ꯍꯥꯎꯋꯁꯦ ꯁꯂꯥꯠ ꯃꯌꯥꯝ ꯃꯁꯥꯔꯦ ꯃꯌꯥꯝ ꯃꯍꯥꯎꯁꯦ ꯁ꯭ꯃꯣꯀꯤ ꯈꯔ ꯆꯦꯜꯂ ꯍꯥꯎꯇ꯭ꯔꯣ ꯃꯈꯣꯡꯅꯦ
ꯌꯥꯝ ꯍꯤꯒꯗꯣ ꯃꯌꯥꯝ ꯄꯥꯟꯁꯦ ꯍꯧꯖꯤꯛꯀꯥꯟ ꯆꯥꯅꯩꯕꯗꯣ ꯏꯀꯥꯏꯊꯕꯤꯁꯦ ꯏꯀꯥꯏꯊꯕꯤ ꯀꯥꯟ ꯐꯪꯉꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯗꯣ ꯄꯥꯟꯁꯦ ꯐ ꯐꯪꯉꯦ ꯄꯥꯟꯁꯦ ꯑꯅꯧꯕꯅꯤ ꯃꯌꯥꯝ ꯑꯔꯤꯕ ꯅꯠꯇꯦꯕ ꯑꯗꯣ ꯉꯥꯁꯨ ꯊꯣꯡꯉ ꯆꯥꯒꯦꯅ ꯉꯁꯥꯡꯒ ꯆꯥꯕꯅꯦꯕ ꯑꯗꯣ ꯉꯁꯥꯡꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯧꯕꯨꯛꯇꯤ ꯐꯔꯛꯄ ꯑꯗꯣ ꯐꯔꯛꯄ ꯍꯥꯎꯔꯦ ꯕꯨꯕꯣꯛꯅ ꯊꯣꯡꯉ ꯆꯥꯒꯦꯅ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯅ ꯈꯟꯕꯗꯣ ꯄꯥꯡꯒ ꯊꯣꯡꯉ ꯆꯥꯕꯁꯦ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯨꯛꯕꯥꯡ ꯃꯅꯤꯄꯨꯔ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯄꯤꯁꯨ ꯌꯦꯡꯒꯦ 이거 먹고 나도 그러니까 샐러드에 모로코 탁는 그래도 사네 ăn cuộn nghe vì nàng ấy đi cái chú khung rồi mình ở quên nào yên một băng đầu nào băng đầu nào đi yên không chỉ là đi đó yên cứ xì cái khoảng thế tôi hay sẽ nằm huy một tôi này tôi khơi những cái siêu khung này nó chỉ là tôi bay nhẹ đã thế pi ta cái đồ tôi không làm được wait a minute 왜?ꯪ할 거도 잠깐만 아니 이거 하는 거 그냥 푹 속을 làm cái nó sạc tổ không có vấn đề mà tổ rồi xã được cái hai điểm hai chục nghiệm đại kinh để lấy mà mày khai tà man này tổ đá tàn tổ hao vậy ꯑꯩꯒꯤꯔꯁꯦ ꯁ꯭ꯄꯦꯁꯦꯜ ꯑꯩꯒꯤ ꯁꯦꯐꯀꯤ chef chỉ biết sao thế chứ mà nung đỡ còn mới tạo ra xấu như mà không nhỉ nó nàn gì quay vậy có cái plau phui vậy tổ hay là có thể plau phum mới lên vậy tổ già thì nuôi
Nó có tại tôi rồi. Có một sải. Độ. Mẹ làm sao rồi tôi. Một super sai nhưng sao phải sạt như à. Tôi chẹp. Anh mình em đi tôi ra thì. Mà tôi là chim hao gì? 하와이도 사도 살아. hao sải tôi xin đang xin sao không rồi. Tôi anh đi sai tôi. Một sải phải rằng một giờ mà đi. Hôm đó khai. 홈나 통으로 땅 가이드나 심했더라. đó hầu cho hỏi mà sai những ngườiคนđó sẽ ghi thùng bagi thùng thạc của tụi nó có cái video thạc là này mà 디스크립션도 맴 거는 합방 게 봐. 디스크립션. đó có cái gì lên thạc là gì đó khối gì mà nên thạc phần video gì đó khối nào mu mà nên blog nào mu phao khối nào mu school cao khối bắt đầu vào đó thêm đó chỉ thùng mất phật tiếng Anh này đó thằng bữa đi lấy đó mà một xí mà thằng nó xin ra cái ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ like share subscribe to bro ma'am ꯑꯗꯨ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯃꯨ mà thằng video nó sẽ là gì bye bye